ꯈꯨꯔꯨꯝꯖꯔꯤ Story Collection YouTube ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯨꯡ ꯑꯃ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯒꯤ ꯐꯣꯟ ꯄꯤꯖꯔꯤ ꯃꯁꯤ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯐꯣꯟ ꯈꯪꯍꯟꯖꯔꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯁꯦꯝꯒꯠꯄ ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯂꯟ ꯆꯪꯕ ꯀꯔꯕꯥꯔꯗ ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨꯗꯤ ꯑꯉꯥꯡꯕꯗ ꯌꯥꯟꯁꯤꯟꯅꯕ ꯃꯆꯨ ꯑꯗꯨꯒ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯀꯨꯟꯒ ꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯜ ꯈꯪꯍꯟꯖꯔꯤ ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯒꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯇꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯌꯥꯝꯕꯨ ꯂꯝꯖꯤꯡꯕ ꯃꯤꯒꯤ ꯊꯥꯖꯕ ꯍꯦꯟꯒꯠꯄ ꯁꯛꯈꯪꯕꯤꯕ ꯃꯋꯥ ꯆꯠꯄꯤꯕ ꯑꯣꯏꯒꯅꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯑꯉꯥꯡꯕ ꯑꯁꯪꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯕꯤꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯑꯃꯁꯨꯡ ꯁꯦꯟꯊꯣꯛ ꯑꯣꯏꯒꯅꯤ ꯃꯊꯪꯗ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯄꯨꯛꯅꯤꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯐꯪꯕ ꯙꯔꯃꯗ ꯊꯥꯖꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯑꯐꯕ ꯀꯥꯟꯅꯒꯗꯕ ꯃꯔꯝꯒꯤꯗꯃꯛꯇ ꯆꯠꯄꯗ ꯀꯥꯟꯅꯒꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯔꯤꯛ 11 ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟꯅ ꯃꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯕ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯃꯔꯤꯗ ꯏꯀꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯑꯅꯥꯕ ꯑꯣꯏꯕ ꯌꯥꯕ ꯂꯩ ꯆꯦꯛꯁꯤꯟꯕꯤꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯂꯨꯄꯥ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯑꯣꯏꯒꯅꯤ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯂꯅꯥꯏꯗꯒꯤꯗꯤ ꯑꯄꯨꯟꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯇꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯑꯗꯨꯒ ꯑꯉꯧꯕ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯑꯣꯏꯒꯅꯤ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯍꯟꯖꯔꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯐꯣꯟ ꯏꯁꯥꯒꯤꯇ ꯅꯠꯇꯅ ꯃꯤꯒꯤꯁꯨ ꯌꯦꯡꯅ ꯊꯕꯛ ꯇꯧꯒꯅꯤ ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯒꯅꯤ ꯃꯤꯅꯁꯨ ꯇꯧꯕꯤꯐꯝ ꯈꯪꯅ ꯍꯜꯂꯛꯀꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯀꯅꯤ ꯄꯛꯅꯕ ꯃꯆꯨ ꯑꯁꯪꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯑꯣꯏꯒꯅꯤ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ ꯐꯣꯟ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯃꯒ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯅꯕ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯑꯣꯏ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞꯇ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯌꯥꯕꯁꯨ ꯂꯩ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯎꯈꯠꯄ ꯃꯃꯥꯟꯅꯕꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕ ꯍꯦꯟꯅ ꯐꯕ ꯃꯐꯝꯗ ꯆꯠꯄ ꯂꯟ ꯂꯦꯞꯁꯤꯟꯕ ꯑꯣꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯃꯣꯠ ꯈꯦꯟꯅꯔꯕꯗꯤ ꯑꯁꯥꯎꯕ ꯐꯥꯊꯗꯨꯅ ꯉꯥꯛꯅꯒꯗꯕꯅꯤ ꯄꯛꯅꯕ ꯃꯆꯨꯗꯤ ꯑꯉꯥꯡꯕ ꯃꯦꯔꯨꯜ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯑꯣꯏꯒꯅꯤ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯐꯣꯟ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯁꯥꯒꯩ ꯅꯥꯇꯩ ꯃꯣꯠ ꯃꯥꯟꯅꯅ ꯃꯇꯦꯡ ꯄꯥꯡꯅꯒꯅꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯏꯕ ꯐꯣꯡꯕ ꯑꯐꯕ ꯃꯇꯝꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯈꯟꯕ ꯊꯕꯛ ꯂꯥꯏꯊꯣꯛꯄꯤꯒꯅꯨ ꯃꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯄꯛꯅꯕ ꯃꯆꯨꯗꯤ ꯏꯟꯗꯤꯒꯣ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯐꯣꯟ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ
ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯔꯕꯁꯨ ꯃꯤꯡꯆꯠ ꯑꯃꯁꯨꯡ ꯒ꯭ꯌꯥꯟꯒꯤ ꯑꯣꯏꯔꯕꯁꯨ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯒꯤ ꯑꯈꯥꯡ ꯀꯟꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯌꯨ ꯁꯣꯏꯗꯅ ꯃꯍꯩ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯉꯧꯕ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯑꯣꯏꯒꯅꯤ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯚ ꯔꯥꯁꯤꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕꯤꯌꯨ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯊꯟꯇꯒꯤ ꯂꯧꯁꯤꯡꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛꯇꯤ ꯂꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯤꯅ ꯈꯪꯕꯤꯕꯒꯤ ꯇꯥꯟꯖꯥ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯕ꯭ꯂꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯁꯟꯊꯣꯡ ꯑꯣꯏꯒꯅꯤ ꯑꯔꯣꯏꯕꯗ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯜ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯇꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯋꯥ ꯑꯅꯥ ꯅꯪꯂꯕꯁꯤꯡꯒꯤ ꯈꯟꯕꯤꯕ ꯑꯥꯠꯃꯥꯒꯤ ꯒ꯭ꯌꯥꯟ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯑꯣꯏ ꯉꯁꯤꯃꯛ ꯃꯍꯩ ꯐꯪꯗ꯭ꯔꯕꯁꯨ ꯇꯨꯡꯒꯤ ꯂꯝꯕꯤꯗꯤ ꯄꯥꯛ ꯆꯥꯎꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯂꯤꯚꯦꯟꯗꯔ ꯑꯉꯧꯕ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯑꯣꯏꯒꯅꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤ ꯀꯥꯂꯦꯟꯒꯤ ꯀꯨꯝꯃꯔꯤꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯕ ꯔꯥꯁꯤ ꯐꯣꯟ ꯇꯥꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯍꯌꯦꯡ ꯄꯨꯡꯐꯝꯁꯤꯃꯛꯇꯗ ꯉꯥꯏꯕꯤꯔꯝꯃꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯔꯥꯁꯤ ꯐꯣꯟ ꯇꯥꯍꯟꯖꯒꯅꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ